ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯧꯁꯤ ꯁꯥꯅꯕꯤ ꯀꯨꯕꯦꯔꯕꯥꯕꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯅꯨꯄꯤ ꯂꯣꯟꯅꯤ ꯈꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯕꯨ ꯅꯝꯈꯥꯏꯔꯗꯨꯅ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯤꯕ ꯀꯨꯕꯦꯔꯕꯥꯕꯨꯁꯨ ꯅꯨꯄꯤ ꯂꯣꯟꯒꯦ ꯑꯁꯥ ꯇꯧꯔꯔꯤ꯫ ꯁꯥꯏꯇꯣꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯨꯕꯦꯔꯕꯥꯕꯨꯗꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯅꯝꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯨꯕꯦꯔꯕꯥꯕꯨ ꯅꯨꯄꯤ ꯊꯤꯕ ꯊꯥ 3 ꯐꯥꯗ꯭ꯔꯤ꯫ ꯇꯥ ꯈꯣꯃꯩꯅ, "ꯀꯨꯕꯦꯔꯕꯥꯕꯨ, ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯁꯦ ꯀꯨꯏꯔꯦꯅꯦ꯫ ꯅꯪꯕꯨ ꯌꯨꯝꯗꯒ ꯑꯝꯇ ꯆꯠꯅꯤꯡꯗ꯭ꯔꯕꯣ? ꯊꯔꯣꯗꯨꯕꯨ ꯅꯪꯕꯨ ꯀꯨꯏꯅ ꯊꯥꯗꯣꯛꯃꯜꯂꯤꯗ." ꯀꯨꯕꯦꯔꯕꯥꯕꯨꯅ, ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯂꯤ ꯄꯣꯠꯅꯤꯗ ꯇꯥ ꯈꯣꯃꯩ, ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯆꯠꯄꯗ ꯊꯥꯕꯜꯂꯩꯁꯦ ꯏꯟꯅꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯁꯨꯝ ꯈꯟꯕꯅꯤꯗ꯫ ꯑꯩꯅ ꯃꯉꯣꯟꯗꯗꯤ ꯃꯊꯣꯟ 3ꯒꯤ ꯌꯨꯝꯖꯥꯎꯅꯤ, ꯖꯤꯞ ꯀꯥꯔ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯖꯤꯜꯂꯤ ꯄꯣꯠꯅꯤ ꯃꯤ ꯇꯥ ꯈꯣꯃꯩ ꯅꯪꯕꯣ꯫ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯇꯧꯔꯤꯅꯤꯅꯦ ꯇꯥ ꯈꯣꯃꯩ꯫ ꯇꯥ ꯈꯣꯃꯩꯅ, ꯑꯣ, ꯁꯤꯟꯃꯤ ꯅꯪꯅ ꯖꯤꯞ ꯀꯥꯔ ꯂꯩ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕ? ꯊꯥꯕꯜꯂꯩꯗꯨꯕꯨ ꯄꯨꯔꯣ ꯀꯩꯅꯣ, ꯆꯔꯥ ꯍꯦꯟꯃꯤꯟꯅꯔꯨꯔꯣ꯫ ꯑꯁꯣꯝꯗ ꯊꯔꯣꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ, ꯄꯨꯟꯅ ꯆꯔꯥꯗꯨ ꯍꯦꯟꯃꯤꯟꯅꯔꯨꯔꯣꯕ꯫ ꯀꯨꯕꯦꯔꯕꯥꯕꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯅꯤꯒꯗꯨ ꯇꯨꯡ ꯄꯨꯟꯁꯤꯟꯗꯨꯅ, ꯈꯪꯗꯦꯗ ꯇꯥ ꯈꯣꯃꯩ, ꯊꯔꯣꯒꯤ ꯏꯁꯧꯗꯨꯒ ꯑꯩꯕꯨ ꯅꯪ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ? ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯂꯩꯁꯥꯕꯤꯗꯣ ꯀꯣꯏꯔꯨꯔꯤꯅꯣꯕ? ꯀꯨꯕꯦꯔꯕꯥꯕꯨꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞ ꯇꯧꯔꯒ, "ꯍꯦꯔꯥ ꯇꯥ ꯈꯣꯏꯃꯨ, ꯃꯁꯛ ꯐꯖꯃꯟꯕꯗꯨꯗ ꯀꯣꯏꯔꯨꯕꯅꯤ, ꯂꯩꯁꯥꯕꯤꯗꯤ ꯃꯥꯁꯨ ꯅꯠꯇꯦꯗ, 3ꯂꯛ ꯆꯦꯜꯂꯨꯔꯦ ꯍꯥꯏꯌꯦ." "ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯅꯤ? ꯃꯁꯛ ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯆꯥꯔꯤꯕ ꯀ꯭ꯋꯥꯖꯔꯗ ꯅꯣꯡꯃꯗ ꯃꯇꯞ 10ꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯏ ꯍꯥꯏꯅꯦ ꯃꯥꯗꯣ꯫ ꯑꯗꯨꯅꯕꯨ ꯀꯔꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯣ? ꯈꯪꯗꯦ, ꯅꯣꯏꯒꯤ ꯋꯥꯒ ꯈꯪꯗꯦ꯫ ꯑꯩꯗꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯗꯕꯅꯤ꯫ ꯄꯨꯒꯦꯔꯥ ꯄꯨꯔꯣꯏꯔꯥ ꯅꯅꯤꯡ ꯇꯧꯔꯣꯏꯕꯣ." ꯀꯨꯕꯦꯔꯕꯥꯕꯨꯗꯨ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯊꯅꯝꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯀꯅꯥꯅ ꯈꯪꯕ, ꯍꯌꯦꯡ ꯅꯨꯡꯁꯤꯅꯅ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯩꯈꯤꯕꯁꯨ, ꯃꯣꯏ ꯑꯅꯤꯅꯒ ꯁꯨꯖꯤꯜꯂꯛ ꯅꯨꯡꯖꯤꯜꯂꯛꯇꯅ ꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯕꯁꯨ ꯈꯪꯄꯣꯠ ꯅꯠꯇꯦ, ꯍꯦꯛꯇ ꯄꯨꯔꯒꯦꯗ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯗꯣ ꯇꯥ ꯈꯣꯏꯃꯨ, ꯌꯨꯝꯗ ꯇꯥ ꯈꯣꯏꯃꯨ ꯍꯥꯟꯅ ꯌꯧꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯄꯥꯎꯁꯤꯃꯇ ꯄꯤꯕꯤꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯨꯕꯦꯔꯕꯥꯕꯨꯒ ꯈꯣꯏꯃꯨꯒ ꯑꯃꯗꯤ ꯊꯥꯕꯜꯂꯩꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯕꯦꯔꯕꯥꯕꯨꯅ ꯊꯥꯔꯛꯇꯨꯅ ꯈꯣꯏꯃꯨ ꯍꯥꯟꯅ ꯃꯌꯨꯝꯗ ꯌꯧꯍꯜꯂꯝꯃꯤ꯫ ꯇꯥ ꯈꯣꯏꯃꯨꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯔꯣꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯔꯤ꯫ ꯊꯔꯣꯗꯨ ꯁꯣꯝꯗ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ "ꯀꯔꯤ ꯍꯥꯏꯕ ꯇꯥ ꯈꯣꯏꯃꯨ? ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯏ ꯍꯥꯏꯕ? ꯍꯧꯖꯤꯛꯄꯣ? ꯍꯧꯖꯤꯛꯐꯥꯎ ꯍꯨꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯥꯅ ꯅꯨꯄꯤ ꯂꯣꯟꯅꯤ ꯀꯥꯏꯅ ꯄꯨꯔꯛꯂꯤꯕ? ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ꯫ ꯀꯔꯥꯏ ꯌꯧꯔꯍꯧꯔꯦ? ꯇꯥ ꯈꯣꯏꯃꯨ, ꯀꯔꯣꯝꯗ ꯂꯥꯛꯍꯧꯒꯦ? ꯃꯁꯝ ꯃꯅꯥꯗꯣ ꯄꯥꯏꯔꯒ ꯍꯥꯏꯗꯠꯀꯦꯅꯦ꯫ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯝꯇ ꯎꯗꯉꯩ ꯃꯥꯅ ꯀꯣꯛꯇꯥꯡꯕ ꯄꯨꯛꯆꯣꯟꯕ ꯑꯗꯨꯗ ꯂꯩꯅꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯣꯝꯗ ꯂꯥꯛꯍꯧꯒꯦ ꯃꯤ ꯇꯥ ꯈꯣꯏꯃꯨ ꯅꯪꯕꯣ?" ꯈꯣꯏꯃꯨꯗꯨ ꯊꯔꯣꯒꯤ ꯃꯇꯧꯗꯨꯗ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ, ꯌꯧꯔꯛꯑꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯏꯃꯨ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯊꯥꯕꯜꯂꯩꯅ ꯀꯨꯕꯦꯔꯕꯥꯕꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥ ꯀꯨꯕꯦꯔ, ꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯅꯣ? ꯅꯃꯥꯟꯅꯕꯒꯤꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯀꯣꯌꯤꯡ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯕꯦꯔꯕꯥꯕꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯦ." ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕ ꯊꯥꯕꯜꯂꯩꯗꯨ ꯀꯨꯕꯦꯔꯕꯥꯕꯨꯗ ꯐꯠ ꯌꯦꯡꯗꯨꯅ, "ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕ ꯐꯅꯦꯛꯅ ꯈꯜꯂꯤꯕ ꯌꯨꯝꯁꯦ ꯅꯣꯏꯒꯤꯅꯤ ꯍꯥꯏꯕ?" ꯃꯇꯥꯡꯗꯨꯗ ꯊꯔꯣꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯌꯧꯕꯤꯔꯛꯑꯦꯗꯅ, ꯃꯩ ꯄꯨꯊꯣꯛꯇꯅ ꯗ꯭ꯌꯨꯇꯤ ꯑꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯔꯥ ꯁꯨꯝꯆꯤꯠꯁꯤꯅ ꯊꯧꯒꯜ ꯐꯪꯖꯒꯗ꯭ꯔꯥ?" ꯊꯔꯣꯒꯤ ꯃꯃꯤꯠ ꯏꯒꯨꯝꯅ ꯉꯥꯡꯂꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯨꯕꯦꯔꯕꯥꯕꯨꯅ, "ꯊꯔꯣ,
ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ ꯊꯥꯔꯣ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦꯅ ꯑꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯍꯤꯡꯆꯥꯕꯤꯁꯤ ꯄꯣꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯁꯤꯜꯂꯛꯏꯅꯦꯃꯤ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯋꯥꯍꯩꯗꯨꯗ ꯊꯥꯕꯂꯩꯁꯨ ꯀꯨꯕꯦꯔꯗ ꯐꯠ ꯏꯟꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯀꯩꯅꯥ ꯀꯠꯁꯤꯜꯂꯛꯏꯅꯤ ꯀꯥꯏꯅ ꯀꯗꯥꯏꯅꯣ ꯇꯥ ꯀꯨꯕꯦꯔ ꯅꯪꯒꯤ ꯖꯤꯞ ꯀꯥꯔ ꯌꯨꯝ ꯃꯊꯣꯟ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯅꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯑꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦ ꯑꯝꯇ ꯅꯣꯛꯀꯦ ꯑꯦꯀꯥ ꯒꯥꯔꯤ ꯐꯧ ꯇꯣꯡꯕ ꯍꯩꯇꯕꯏꯜꯂꯒ ꯆꯠꯂꯤꯕ ꯀꯨꯕꯤꯔ ꯀꯣꯛꯇꯥꯡꯁꯤꯗ ꯀꯥꯏꯗꯒꯤ ꯖꯤꯞ ꯀꯥꯔꯅꯣ ꯍꯦ ꯅꯨꯄꯤ ꯑꯉꯥꯎꯕꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯗꯒ ꯅꯪ ꯉꯁꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯄꯨꯒꯅꯤ ꯑꯣ ꯇꯩꯕꯤꯔꯣ ꯂꯥꯛꯑꯣꯅꯦ ꯑꯩꯕꯨ ꯅꯪꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯅꯕ ꯂꯥꯛꯄ꯭ꯔꯣ ꯃꯐꯝꯁꯤꯗ ꯁꯦ ꯀꯣꯛꯁꯦ ꯊꯥꯡꯗꯣꯛꯑꯒꯦ ꯇꯩꯕꯤꯔꯣ ꯂꯥꯛꯑꯣ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯑꯩꯕꯨ ꯄꯨꯔꯛꯑꯕꯁꯤꯗ ꯀꯨꯕꯦꯔ ꯕꯥꯕꯨꯅ ꯊꯥꯕꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ 3ꯂꯛ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯅ ꯊꯥꯔꯣ ꯈꯨꯕꯥꯛ ꯈꯨꯅ ꯅꯣꯛꯂꯝꯕꯗꯒꯤ ꯖꯒꯣꯏꯒ ꯁꯥꯖꯤꯜꯂꯛꯇꯨꯅ ꯑꯣ ꯆꯦꯟꯗꯗꯤꯀꯣ ꯀꯨꯡꯒꯤ ꯍꯪꯉꯣꯏ ꯃꯥꯟꯕ ꯄꯨꯛꯇꯠꯄ ꯅꯪꯅ ꯄꯣꯔꯛꯄ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯗꯣꯏꯅꯣ ꯍꯦ ꯑꯗꯨꯝꯅꯒꯗꯤ ꯍꯥꯏꯅꯨ ꯑꯩꯅ ꯆꯦꯜꯂꯨꯕ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯇꯥ ꯀꯨꯕꯦꯔ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯁꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯣ ꯀꯔꯤ ꯑꯩꯕꯨ ꯑꯄꯤꯛꯄꯤ ꯀꯥꯏꯅꯒ ꯂꯥꯎ ꯑꯄꯤꯛꯄꯒꯤ ꯃꯒꯨꯟ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯂꯥꯎ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯁꯝꯗꯣ ꯇꯥꯞ ꯄꯥꯏꯅꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯦ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯤꯔꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯩ ꯁꯤꯔꯦꯅꯦꯍꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯦ ꯍꯤꯡꯆꯥꯕꯤ ꯀꯨꯝꯒꯤ ꯍꯪꯉꯣꯏ ꯃꯤꯀꯨꯠꯄꯤ ꯑꯅꯤꯗꯨ ꯃꯁꯝ ꯀꯟꯅ ꯐꯣꯏꯅꯔꯛꯂꯝꯃꯤ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯅꯈꯤꯗ꯭ꯔꯦ ꯀꯨꯕꯦꯔ ꯕꯥꯕꯨꯅ ꯇꯣꯛꯎꯅꯦꯍꯦ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯛꯎꯅꯦ ꯃꯁꯤꯗꯤ ꯃꯌꯥꯡꯂꯦꯟꯁꯤꯗ ꯑꯃꯃꯝ ꯁꯥꯟꯊꯔꯒ ꯂꯣꯏꯔꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯝꯕꯜꯗꯒꯤ ꯋꯥꯁꯅꯥꯏ ꯑꯃ ꯁꯠꯇꯨꯅ ꯁꯤꯅ ꯀꯜꯂꯕꯗꯤ ꯅꯨꯕꯥꯅꯤ ꯆꯞ ꯇꯤꯡꯅꯤꯁꯦ ꯃꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯑయ్ꯌꯣ ꯁꯝ ꯐꯣꯏꯅꯕꯒꯤ ꯅꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯑꯦ ꯇꯥ ꯀꯨꯕꯦꯔ ꯅꯪꯒꯤ ꯅꯨꯄꯤ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯕꯒꯤ ꯅꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯑꯦꯃꯤ ꯅꯪꯕꯣ ꯑꯁꯤꯒꯤ ꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯂꯩꯔꯝꯅꯤ ꯈꯪꯂꯕꯗꯤ ꯑꯩ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯖꯠ ꯍꯜꯂꯨ ꯂꯨꯄꯥ 1,2 ꯄꯤꯒꯗꯕꯅꯤ ꯍꯧꯖꯤꯛꯃꯛ ꯅꯔꯝꯕꯗꯨ ꯁꯠ ꯂꯦꯞꯄꯒ ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅꯩ ꯑꯌꯣ ꯂꯧꯈꯣ ꯂꯨꯄꯥ 2,00,000 ꯂꯧꯈꯣ ꯂꯥꯛꯇꯤ ꯂꯥꯏꯔꯗꯅ 100 ꯆꯞꯄꯤ ꯐꯥꯎ 2 ꯁꯨꯅ ꯄꯥꯏꯖꯗ꯭ꯔꯤꯕ ꯀꯨꯕꯦꯔ ꯕꯥꯕꯨꯗꯨꯗ 1,00,000ꯀꯤ ꯃꯪꯒ ꯃꯪꯕꯤꯔꯤꯕꯣꯏꯔꯦ ꯁꯔꯒꯒꯤ ꯀꯨꯕꯦꯔ ꯂꯩꯀꯣꯜꯒꯤ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯁꯥꯠꯐꯝ ꯀꯨꯕꯦꯔ ꯕꯥꯕꯨꯗꯣ ꯃꯗꯨꯒꯤ ꯂꯩꯀꯣꯜꯗꯣ ꯅꯠꯇꯦ ꯌꯦꯡꯕꯤꯌꯨ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯕꯤꯌꯨ ꯇꯦꯛꯊꯔꯕ ꯄꯩꯊꯔꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯐꯨ ꯎꯌꯥꯟ ꯃꯤꯔꯥꯡ ꯀꯥꯔꯕ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯄꯨꯔꯒ ꯂꯦꯡꯕꯤꯈ꯭ꯔꯣ 1,00,000ꯀꯤ ꯃꯪꯗꯣ ꯇꯣꯛꯄꯤꯔꯣ ꯀꯨꯕꯦꯔ ꯕꯥꯕꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯧꯅꯔꯛꯂꯅꯨꯀꯣ ꯑꯩ ꯋꯥꯈꯜꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯃꯥꯗꯤ ꯉꯁꯥꯏ ꯊꯥꯕꯂꯩꯅ ꯂꯨꯄꯥ 2,00,000 ꯄꯜꯂꯛꯄꯗꯨꯗ ꯂꯋꯥꯏ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯕꯅꯤ ꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯊꯥꯔꯣꯅ ꯐꯔꯦ ꯂꯥꯛꯂꯕꯅꯤꯅ ꯂꯩꯃꯤꯟꯅꯔꯁꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ ꯅꯪꯅ ꯑꯗꯨꯗ ꯂꯩꯔꯣ ꯊꯥꯕꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯞꯊꯔꯕ ꯆꯦꯕꯣꯅ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯃꯇꯦꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯑꯗꯨꯗ ꯂꯩꯔꯣ ꯅꯪꯅ ꯌꯥꯔꯦꯀꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯆꯥꯅꯔꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯀꯨꯕꯦꯔ ꯕꯥꯕꯨꯅ ꯋꯥꯈꯜ ꯂꯩꯕ ꯁꯥꯗꯨꯅ ꯇꯣꯉꯥꯟꯅ ꯇꯦꯛꯊꯔꯕ ꯀꯥꯏꯊꯔꯕ ꯐꯅꯦꯛꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯀꯌꯥꯅ ꯈꯥꯖꯤꯜꯂꯤꯕ ꯌꯨꯝꯗꯨꯒ ꯁꯪꯒꯣꯏꯗꯨꯒꯗ ꯃꯈꯨꯠ ꯅꯥꯝꯃ ꯊꯤꯟꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯂꯩꯅꯔꯣ ꯍꯥꯏꯅ ꯄꯤꯔꯤ ꯊꯥꯕꯂꯩꯁꯨ ꯌꯥꯔꯗꯨꯅ ꯁꯪꯒꯣꯏ ꯀꯥꯆꯤꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯥꯔꯣꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯄꯩꯊꯔꯕ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯔꯝꯃꯤ ꯀꯨꯕꯦꯔꯒꯤ ꯃꯐꯝꯗꯗꯤ ꯐꯖꯔꯕ ꯄꯨꯈ꯭ꯔꯤꯗ ꯊꯔꯣ ꯊꯝꯕꯥꯜ ꯄꯨꯟꯅ ꯁꯥꯠꯄꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯄꯣꯠꯅꯤ ꯃꯣꯃꯣꯟ ꯅꯣꯛꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯖꯩ
ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯆꯠꯈ꯭ꯔꯦꯗꯣ ꯅꯣꯡꯃꯅ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯥ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯥ ꯀꯨꯕꯦꯔꯕꯥꯕꯨꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤ꯫ ꯃꯥꯅ ꯊꯣꯛꯄ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯀꯨꯕꯦꯔꯕꯥꯕꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯥ ꯑꯃꯗ ꯑꯃꯨꯛ ꯆꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯊꯔꯣꯗꯤ ꯍꯥꯟꯅꯁꯨ ꯏꯃꯨꯡꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯐꯖꯅ ꯄꯥꯟꯕꯒꯨꯝ ꯑꯔꯩꯕ ꯈꯔꯅ ꯆꯦꯛꯁꯤꯟꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯗꯤ ꯌꯨꯝ ꯄꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯀ꯭ꯋꯥꯖꯔꯗꯥ ꯆꯥꯅꯕ ꯍꯨꯟꯅꯕ ꯐꯥꯎꯕ ꯄꯩꯁꯥ ꯂꯩꯖꯔꯝꯗꯦ꯫ ꯃꯁꯥꯒꯤ ꯁꯤꯖꯔꯛꯄ ꯈꯨꯗꯣꯞ ꯃꯆꯥ ꯑꯃꯈꯛ ꯀꯥꯏꯔꯒ ꯆꯥꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯨꯕꯦꯔꯕꯥꯕꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯑꯁꯤ ꯈꯪꯂꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯔꯣ, ꯊꯥꯕꯂꯩ, ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯂꯛꯎ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯀꯧꯔꯗꯨꯅ ꯊꯥꯕꯂꯩ ꯑꯃꯗꯤ ꯊꯔꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯀꯨꯕꯦꯔ? ꯑꯩ ꯃꯇꯝ ꯈꯔ ꯂꯪꯐꯩ ꯆꯠꯂꯨꯒꯦ, ꯅꯈꯣꯏ ꯑꯅꯤ ꯆꯦꯛꯁꯤꯟꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯑꯣ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯝꯕ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯨꯛ ꯄꯨꯔꯛꯀꯗꯣꯔꯤꯒꯦ? ꯉꯥꯏꯈꯣ ꯊꯔꯣ꯫ ꯊꯥꯕꯂꯩꯅ ꯑꯃꯨꯛ ꯇꯥ ꯀꯨꯕꯦꯔ, ꯆꯠꯂꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯦꯜ ꯈꯔ ꯄꯤꯕꯤꯔꯝꯃꯨꯀꯣ꯫ ꯄꯤꯅꯤ꯫ ꯑꯗꯨꯒ ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯍꯦꯛ ꯇꯧꯕꯒ ꯑꯩ ꯍꯦꯛꯇ ꯄꯛꯁꯤꯜꯂꯛꯏꯁꯤꯕꯣ? ꯏꯆꯦꯒ ꯑꯩꯒ ꯇꯣꯉꯥꯟ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯕꯁꯤꯗ ꯏꯆꯦꯅ ꯑꯃꯨꯛ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯕꯨ ꯏꯆꯦꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕ꯭ꯔꯣ? ꯑꯣ ꯍꯧꯖꯗꯦ ꯏꯕꯦꯝꯃ, ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯕꯨ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯣ? ꯌꯥꯔꯦ, ꯃꯈꯥ ꯇꯥꯅꯔꯒꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯂꯪꯐꯩ ꯆꯠꯂꯒꯦꯅ ꯋꯥꯔꯦꯞ ꯂꯦꯞꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯊꯔꯣ, ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩ, ꯅꯪꯁꯨꯅꯦ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜꯁꯤꯅ ꯌꯥꯝꯅ ꯍꯩꯅ ꯌꯨꯝꯁꯦ ꯄꯥꯜꯂꯝꯒꯗꯕꯅꯤ꯫ ꯂꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯂꯗꯨꯅ ꯌꯥꯔꯦ, ꯑꯅꯤꯃꯛ ꯄꯨꯡꯐꯨꯟ ꯐꯨꯜꯂꯦ, ꯃꯥꯡꯒꯣꯜ ꯑꯣꯏꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗꯨ ꯇꯥꯞ ꯄꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯈꯔꯗꯨꯅ ꯊꯔꯣꯗꯤ ꯐꯖꯅ ꯊꯝꯖꯤꯟꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯄꯥꯜꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩꯗꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗ ꯃꯥꯒꯤ ꯀ꯭ꯋꯥꯖꯔꯗꯥ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯊꯔꯣꯗꯤ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕ ꯃꯇꯝꯗꯇ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯄꯩꯁꯥꯗꯨꯕꯨ ꯐꯤꯖꯤꯗ ꯀꯤꯁꯟꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯂꯩꯗꯤ ꯃꯄꯨꯔꯣꯏꯕ ꯆꯠꯈꯤꯕ ꯅꯨꯃꯤꯗꯥꯡꯗꯨꯗꯒꯤ ꯍꯧꯔꯦ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯅ ꯀꯔꯦꯝꯅꯔꯤ꯫ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ, ꯉꯁꯤꯒꯤ ꯁꯔꯦꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗꯀꯣ, ꯅꯞ ꯂꯥꯎꯅ ꯑꯩꯅ ꯊꯣꯡꯕꯗꯣ ꯍꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯊꯅꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯀ꯭ꯋꯥ ꯑꯍꯥꯎꯕ ꯑꯃꯇ ꯆꯥꯊꯣꯛꯈꯤꯒꯦ, ꯏꯅꯦ ꯂꯩꯍꯥꯎꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯨꯈꯤꯒꯦꯗꯍꯦ꯫ ꯑꯁꯨꯝꯅ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯗ ꯐꯝꯂꯤꯕ ꯃꯅꯦ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯅꯦ ꯂꯩꯍꯥꯎ, ꯀ꯭ꯋꯥ ꯑꯝꯇ ꯆꯥꯒꯦꯁꯦ, ꯀ꯭ꯋꯥ ꯑꯍꯥꯎꯕ ꯑꯝꯇ ꯇꯞꯄꯤꯌꯨ, ꯃꯅꯥꯗꯣ 2 ꯂꯣꯜꯂꯛꯎ, ꯑꯗꯨꯒ ꯏꯅꯦ ꯀꯊꯥꯗꯣ ꯇꯩꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ, ꯏꯃꯧꯇꯣꯟꯒꯤꯗꯤ ꯑꯩꯅ ꯈꯪꯅ ꯏꯅꯦꯅ ꯈꯪꯅ ꯇꯞꯄꯛꯀꯦ꯫ ꯑꯁꯨꯝꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯀ꯭ꯋꯥ ꯑꯗꯨ ꯆꯥꯗꯨꯅ ꯄꯨꯡ 7 ꯆꯪꯂꯝꯃꯤ꯫ ꯂꯣꯏꯔ ꯆꯥꯔ ꯃꯈ꯭ꯌꯥꯠꯀꯗꯨ ꯄꯨꯡꯇꯠ ꯇꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯇꯄꯛꯈꯣꯔꯣ ꯅꯪꯒꯤ ꯀ꯭ꯋꯥꯁꯤꯕꯣ ꯏꯃꯧꯇꯣꯟꯕꯤ꯫ ꯌꯥꯔꯦ ꯏꯅꯦ, ꯀꯌꯥ ꯇꯥꯔꯒꯦ? ꯀ꯭ꯋꯥ 10, 2 ꯇꯥꯔꯦ ꯏꯕꯦꯝꯃ꯫ ꯁꯦ, ꯍꯣꯔꯦꯟ ꯆꯥꯅꯕ ꯑꯃ ꯍꯥꯞꯄꯤꯔꯕꯅꯤ, ꯁꯦ, ꯃꯅꯥꯒꯗꯣ 2 ꯂꯣꯜꯂꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀ꯭ꯋꯥ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯝꯂꯤ ꯇꯧꯔꯛꯂꯕ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯁꯨꯝꯅ ꯊꯥꯕꯂꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯊꯔꯣꯅ ꯈꯪꯂꯕꯁꯨ
ꯀꯔꯤꯗꯤ ꯍꯥꯏꯕ ꯉꯝꯂꯨꯒꯅꯤ, ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯎꯅ ꯎꯅ꯫ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯣ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯑꯦꯕ꯫ ꯀꯅꯥꯒꯤꯗ ꯆꯠꯇꯣꯏꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥꯒꯤꯗ ꯆꯠꯇꯨꯅ ꯀꯅꯥꯒꯤꯗ ꯆꯥꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯊꯔꯣꯁꯨ, ꯑꯗꯨꯕꯨ ꯃꯅꯥꯎꯗ ꯀꯔꯤꯁꯨ ꯉꯥꯡꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯥꯛꯉꯟ ꯆꯥꯔꯗꯨꯅ ꯊꯥꯕꯂꯩꯗꯨ ꯍꯧꯁꯤ ꯇꯤꯀꯦꯠ ꯀꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯍꯧꯁꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯤ꯫ ꯊꯔꯣꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯍꯧꯁꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥꯅ ꯁꯥꯟꯅꯅꯕꯅꯤ ꯈꯟꯇꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯊꯥꯕꯂꯩꯅ ꯅꯨꯡꯇꯤꯒꯤ ꯍꯧꯁꯤ ꯁꯥꯟꯅꯕ ꯆꯠꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯃꯥꯅ ꯍꯧꯁꯤ ꯁꯥꯟꯅꯕ ꯆꯠꯂꯤꯕꯁꯤꯕꯨ ꯍꯩꯕꯖꯥꯠꯂꯅꯦ? ꯊꯥꯕꯂꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯧꯁꯤ ꯁꯥꯟꯅꯕꯁꯤ ꯃꯥꯒꯤ ꯍꯩꯅꯖꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯒ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯉꯟꯇꯥꯅ ꯍꯧꯗꯨꯅ ꯊꯥꯕꯂꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯔꯣꯅ ꯂꯦꯞꯇꯨꯅ, ꯉꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯑꯩꯈꯣꯏꯗꯤ ꯍꯧꯁꯤ ꯀꯔꯝꯅ ꯁꯥꯟꯅꯩꯁꯨ ꯈꯪꯖꯗꯦ꯫ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯗ꯫ ꯃꯍꯥ ꯄꯨꯛꯆꯣꯟꯕ ꯑꯗꯨꯃꯅ ꯀꯗꯥꯏꯗꯒꯤꯅꯣ ꯖ꯭ꯋꯥꯔꯤ ꯑꯃ ꯏꯃꯨꯡꯁꯤꯗ ꯄꯨꯁꯜꯂ ꯊꯝꯃꯝꯃꯦ꯫ ꯅꯨꯡꯉꯥꯏꯗꯣꯔꯤ, ꯌꯦꯡꯕꯗ ꯀꯜꯂ ꯂꯣꯏꯔꯦ꯫ ꯌꯦꯡꯕꯕꯨ ꯍꯩꯔꯕꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯍꯧꯔꯤ ꯊꯔꯣꯗꯨ꯫ ꯑꯁꯨꯝ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯃꯄꯨꯔꯣꯏꯕꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯗ ꯅꯠꯇꯅ ꯍꯧꯁꯤ ꯁꯥꯟꯅꯕꯗ ꯃꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯥꯕꯂꯩ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯗꯨꯗ ꯐꯝꯗꯨꯅ, ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯉꯔꯥꯡꯁꯨ ꯆꯨꯖꯥꯛ ꯐꯨꯠꯂꯒ ꯆꯥꯏ, ꯄꯨꯛ ꯊꯟꯗꯦ꯫ ꯏꯆꯦꯒꯤꯗ ꯆꯦꯡ ꯈꯔ ꯍꯪꯂꯨꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯁ, ꯍꯪꯂꯣꯏꯗ ꯑꯩ꯫ ꯀꯨꯝꯒꯤ ꯍꯪꯉꯣꯏ ꯃꯤꯀꯨꯠꯄꯤ, ꯆꯦꯡ ꯂꯩꯇꯦ, ꯍꯧꯁꯤ ꯁꯥꯟꯅꯕꯤ ꯖ꯭ꯋꯥꯔꯤ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯂꯗꯤ ꯑꯩ ꯏꯀꯥꯏꯅꯦꯕ, ꯍꯪꯉꯣꯏꯗ ꯑꯩ꯫ ꯐꯔꯦ, ꯇꯣꯝꯕꯤꯅꯧ ꯈꯣꯏꯗ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯒꯦ ꯍꯪꯖꯟꯅꯔꯒꯦ, ꯑꯗꯨꯒ ꯍꯦꯛꯇ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤꯅꯧ ꯍꯣꯏꯗ ꯂꯥꯛꯂꯤ ꯊꯥꯕꯂꯩꯗꯨ꯫ ꯇꯣꯝꯕꯤꯅꯧ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯗꯨꯅ, ꯑꯣ ꯇꯣꯝꯕꯤꯅꯧ, ꯑꯣ ꯇꯣꯝꯕꯤꯅꯧ, ꯀꯩ ꯑꯦꯟꯁꯥꯡ ꯊꯣꯡꯒꯦꯅꯦ ꯅꯪꯕꯣ? ꯈꯨꯝꯂꯣꯝꯗꯒꯤ ꯇꯣꯝꯕꯤꯅꯧꯅ, ꯏꯅꯝꯇꯣꯟ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ, ꯆꯪꯂꯛꯑꯣ ꯏꯅꯝꯇꯣꯟ꯫ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯒꯦ ꯅꯪꯕꯣ? ꯆꯒꯦꯝ ꯄꯣꯝꯂꯤꯌꯦ ꯏꯅꯝꯇꯣꯟ꯫ ꯁꯦ ꯐꯝꯃꯨꯁꯦ ꯁꯤꯗ꯫ ꯑꯦ, ꯑꯗꯨꯗꯤ ꯐꯝꯗ꯭ꯔꯁꯨ ꯌꯥꯔꯦ, ꯇꯥꯟ ꯆꯥꯔꯦ꯫ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ꯫ ꯆꯒꯦꯝ ꯄꯣꯝꯕꯒꯗꯨ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯗ ꯇꯣꯝꯕꯤꯅꯧ꯫ ꯅꯪꯗꯤ ꯑꯩꯅ ꯑꯦꯟꯁꯥꯡ ꯈꯛꯇ ꯂꯧꯒꯦꯅ ꯂꯥꯛꯄꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯒꯦꯝ ꯄꯣꯝꯃꯝꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯕꯣ꯫ ꯂꯧ ꯀꯩꯗꯧꯒꯦ ꯏꯅꯝꯇꯣꯟ? ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯒꯦ? ꯏꯅꯝꯇꯣꯟꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛ ꯆꯥꯎꯁꯦ ꯏꯅꯝꯃ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯗꯅ ꯈꯖꯤꯡ ꯈꯔꯁꯤꯒ ꯆꯒꯦꯝ ꯇꯧꯁꯜꯂꯒꯦ ꯈꯜꯂꯕ ꯏꯅꯝꯇꯣꯟ꯫ ꯍꯣꯏꯅꯦ, ꯊꯥꯕꯂꯩꯗꯨ ꯆꯒꯦꯝ ꯄꯣꯝꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯇꯤꯡ ꯀꯨꯠ ꯌꯣꯠꯇꯨꯅ, ꯂꯩꯇ ꯅꯪꯅ ꯆꯒꯦꯝ ꯄꯣꯝꯕꯁꯤꯗꯤ ꯈꯖꯤꯡꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯈꯔ ꯍꯥꯞꯊꯔꯛꯑꯣ ꯂꯣꯏꯔꯕꯣ? ꯄꯨꯈ꯭ꯔꯒꯦ ꯀꯗꯥꯏꯅꯣ? ꯑꯦ, ꯄꯨꯔꯔꯣꯏꯗ, ꯁꯤꯗ ꯆꯥꯊꯣꯛꯈ꯭ꯔꯒꯦꯗ ꯇꯣꯝꯕꯤꯅꯧ꯫ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯝꯇꯣꯟ, ꯆꯥꯁꯤ ꯀꯩꯗꯧꯒꯦ? ꯑꯩ ꯆꯥꯛꯀ ꯍꯥꯞꯊꯔꯛꯑꯒꯦꯁꯦ, ꯆꯥꯁꯤ ꯏꯅꯝꯇꯣꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯠ ꯇꯧꯁꯤꯟꯅꯗꯨꯅ ꯆꯥꯛꯇꯨ ꯃꯕꯨꯛ ꯊꯟꯅ ꯃꯕꯨꯛ ꯀꯥꯏꯉꯩ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯃꯇꯨꯡꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯕꯂꯩꯗꯨ꯫ ꯈꯥꯛ ꯆꯒꯨꯝꯒꯗꯨ ꯍꯟꯅ ꯌꯦꯡꯂꯝꯕ ꯅꯠꯇꯦ, ꯌꯥꯎꯕꯤꯔꯝꯕ ꯅꯠꯇꯦ ꯁꯦꯡꯕꯒ꯫ ꯑꯁꯨꯝꯅ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯥ, ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯥ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤꯗ ꯁꯨꯝ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥꯕꯂꯩ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯍꯧꯁꯤ ꯁꯥꯟꯅꯕ ꯆꯠꯄꯗ ꯊꯦꯡꯅꯕ ꯀꯨꯜꯂꯕꯤꯗ ꯃꯍꯥꯛ ꯆꯦꯜꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛ ꯆꯞꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯨꯕꯦꯔꯕꯥꯕꯨꯗ ꯂꯥꯛꯈꯤꯕꯒꯨꯝ ꯉꯁꯤꯁꯨ ꯀꯨꯜꯂꯕꯤꯗ ꯆꯦꯜꯂꯒꯦ ꯆꯞꯌꯨꯡꯅ ꯈꯜꯂꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯥꯒꯤ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯊꯔꯣꯗ ꯌꯧꯔꯛꯈꯤ꯫ ꯊꯔꯣꯁꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗꯨꯅ ꯉꯥꯗꯨꯅ, ꯑꯦ, ꯀꯌꯥꯗ ꯊꯧꯅꯥ ꯂꯩꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯃꯍꯥ ꯁꯤꯒꯩꯖꯟꯗꯨꯕꯣ ꯂꯥꯟꯃꯩ ꯊꯥꯟꯕꯤꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ
ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯌꯦꯠꯄ ꯌꯥꯕ ꯌꯦꯠꯂꯝꯂꯦ ꯑꯗꯨꯒ ꯀꯅꯥꯒꯤꯗꯅꯣꯕ ꯃꯥꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯃꯀꯥꯗ ꯑꯃꯨꯛ ꯌꯦꯠꯄ ꯆꯠꯂꯤꯅꯣꯕ? ꯍꯧꯁꯤ ꯁꯥꯟꯅꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅꯦ, ꯃꯥꯒ ꯅꯨꯡꯇꯤꯒꯤ ꯍꯧꯁꯤ ꯁꯥꯟꯅꯕ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯛꯀꯪꯕꯗꯣ ꯂꯥꯛꯂꯒꯅ ꯀꯔꯤ ꯍꯥꯏꯅ ꯇꯝꯗꯣꯔꯤꯕ ꯑꯩꯕꯣ? ꯑꯌꯣ, ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯌꯦꯡꯕꯕꯨ ꯍꯩꯔꯕꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ꯫ ꯀꯨꯡꯒꯤ ꯍꯪꯉꯣꯏ ꯃꯤꯠꯀꯨꯠꯄꯤꯗꯣ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯀꯨꯕꯦꯔꯕꯥꯕꯨꯁꯨ ꯇꯥꯔꯤ꯫ ꯀꯨꯕꯦꯔꯕꯥꯕꯨ ꯑꯇꯣꯞꯄ ꯂꯝꯗꯝꯗ ꯂꯪꯐꯩ ꯆꯠꯈꯤꯕ ꯅꯠꯇꯦ, ꯈꯣꯏꯃꯨ ꯍꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯀꯨꯕꯦꯔꯕꯥꯕꯨꯅ ꯊꯥꯏꯅ ꯃꯇꯥꯎ ꯁꯥꯟꯅꯔꯝꯕ ꯀꯨꯜꯂꯕꯤꯗ ꯏꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯈꯪꯇꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯀꯨꯜꯂꯕꯤꯒ ꯊꯥꯕꯂꯩꯒ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇ ꯈꯪꯕꯇ ꯅꯠꯇꯅ ꯃꯇꯥꯎ ꯈꯣꯏꯃꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯨꯕꯦꯔꯕꯥꯕꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯊꯥꯕꯂꯩꯒꯤ ꯍꯥꯟꯅ ꯆꯠꯂꯛꯄ ꯂꯝꯆꯠꯇꯨ ꯆꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗ ꯍꯥꯟꯅꯒꯨꯝ ꯊꯔꯣꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩꯅ ꯇꯝꯕꯤꯔꯝꯕ ꯄꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯀꯨꯕꯦꯔꯕꯥꯕꯨꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯊꯔꯣꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫